farmer line ki yamna big influence Manipur da tabana madam oiraga asigi wahang mayam lakpani farmer nang busu nasi na waro bigano haizari nang strong oyu strong oyu habis na haizari nang ki caption na china thawai nungai the thoi abidi nang na hana halamo ko habado nasi akiba su phawi kari gino nang su satla dabra nang sumai matung ilaga chatlage khalibra habige engonda akiba musulai madu tobigano nang ki caption do maramaduna it's okay thank you so much mayam na thoi sanagi da magta nungai taba phawba nusiba phawba pen daba kari maram gino khangba kayama ai ngasi eptigi call lai ai na haigi ai khangde migi lairon chandriba mangani li hun yodiba da ai khoi mayam na sumaina tension piragadi kamdongni mayam ai na haijari ba pirasida mayam na yaninga gadi yaninge haba wafam adu phongdok piramo kamenda aduga ai khoi punama emotional khoi control to minagi si habesna RK Santui bigi apiloi cheke taraga ai kappe ba ai kapwai ai khani ni goze mara maduna yam tinungai te ba mana hairamba mana haiba isi nang lakpa se ai bunsida nunga haise ki ba keza ba oina za ba mayam thoisana ga punba mayam nu siram ngani ba ko samane ba duna ai khoi loi maksi emotion oi bani na mana kari ki do ningam da bado pamu bado ningam da kari ki thaino bagi ai khoi wakhal lon sida wahang zan hang aga ai khoi emotional style na bang khang da bani na farmer da lai mamita mayam ama blame to ba mayam ama allegation to ba imung manunggi mayam ama to bi ba do madunga tang lepiu haine haizege nga father minagi si ko ai ma bunu shibi ba mayam na magi lana thoram yodinga gi adu hangba sat hani biga pam su leizei ingna sikna lairam nenda leina bagi damakta ngamjaba mangani lihunda leiram khujo khara katpi ba ko ana aina haining badi nupi oi bi sing thona phasi pen da badi nam ngani kari kino mana kari kino pen da ba pamu saba mayam asina emotion oi du nga cd media sida magi opinion phongdorak pase magi opinion phongdokre nainagre yumthong kuding da hainare MLA mantri madosula ma hainaram ngani khangnaram ngani sibon ngangnare ba kari maram gino ma se Lion Miki couple say, Aduki Mati media Akogi Manipur Sida Yam influence those about workers say Achoba Mami Uhanba platform Kuki Zati de Gisu, Nagagi Zati de Gisu, Mate Pangangi Zati de Gisu, Puru Kudimang Namasea, Yam the Nung Sheba, Adugumlaba, Mate Manauni, Manamaduna, please I emotions here. Kitang control to Winagisi Mayam, please I am also Haizake Manamaduna. Nakoi ki penda ba mayam aduna get ko saitare mana thai bagi maram do sinoram gani ai ba perspective mind aduna social media da phongdor pado madu duna kana khangni issue ama oirakadra haibige engonda akiba malaizai maram aduna irei sa singna lam dang share to biduna RK Santui bina lamna khud ani lonaraga mayam gi puning singsin jage Maramaduna ekoi emotions ya kitang pada minasi imungi side machegi side tagisu nuina magi thakki bagi maram amma bole madu social media da thagar pira kanu haibase ai appeal tawzage soidana ko magi amma maidi e like tong bagi haiba potuna viral chatana hojiti mioi kaya na like tongaga hu thakna bra tu to bra da to me angang na reba ado machi nang nasu pakum le pi banga moi kananang nasu legally valid iti ba dead cause ki maram pi banga moi madu kariguma ikoida kana gumba kana gumbe amana mana sirise aduna ni mana adu to bagini he adu haibi ganu madu lon nasu yade kana gumba na khana complaint toragadi hariba mioi to police na sungsoi dana phagani madu su thoganingde mara maduna law and order maintain by people sing nasu apang bani khorpani ngahaki emotiona ngangi bagini haiduna koi law and order pai biriba ikai khumna da police na su understand kitang ta honingi ai comment selena pazai adu ai yengde ado bamon sarji yaw da yaw bigano habasi ke shukai de ai yaw de ai gi media amoina user amoina ai gi puningi apamba phongdok chabane masidi nangna aya ba pidra kasu ai gi right ni
ko ai yaw de yaw zate ai gi di appeal ni ko ai page ama lezaru bana ado mayam okay smile to sima na si oi gre ado makitang ko control to mina ado ga ina makha ta ba da haizeningi di manipur da leiba nupi oiro nupa oiro angang oiro mayam ama thokre dana aibadi chahi ma class 9 da ka ba adagi angang teenager mayam ama akoi gi mayam ama handak to su yamna faw by mm fighter ma ko ai akoina ai su khangi ba ai gi su ai su sining ba gi tak amamu la khi ba adu bo kai control to akoi control to se ba adu si phana ba koi se ai gi wakha je depression ama chale anxiety ma na re ka ina khanjale khanba tabi di akoi nangna khwai di thajaba mi ma da awa ba jeli thokpa nuai ta ba jeli thokpa adegi di counseling to ba secretary tana ba doctor afaw faw ko tana ba nangi marup sing da hai ba adegi aduma mayam du dine ba ina agi nakta la o tana si wai sana si na haijeri se ko an hojikti manipur gi mi ayam ba le depression chatle manipur gi mi ayam ba anxiety nai manipur gi pi nu pa ayam ba family ma'am se loina ma kani tension ama ma lei ba ko emotional ko imbalance oi bai tare ado si ai ko isha isha na ai ko phada na ba hona mina se mane ko sound ba mayam na puning phada mina se ba si ai gi appeal ni mayam da yaw da yaw hana ai ngoda blame to bi warden ni hai bi adu sai noi te ba to bo bu rk san thui bi di ai yam na khang ba kali noi na mayam da thina ngang ba sa ai khang ma ngame maram de di kai kali o man ai asing mama gun khang da bagi ai mon ngang zari ko ngang za sanu ai gi maram da mina kharam na phatana hai gani kharam na pha na hai gani kharam na nushina son gani kharam na yengning de hai gani kharam na ibnu shi hai gani kharam na ina ngang ba taning ai ni kharam na chung ta taning dai ni ko adu ai punamak ai khangjai ai strong ina mind dai khara mana ingonda siza gron na satu yening de gai thangya da nang do accident thoga shiro kai naga akana kamba wai haibi mado ingonda di hairo to botabu atoka social media gi page gi emin ama nimala ama khwairak pa mai bra ma ge madu ugi bane man accident thopa matam da mayam yelo kolo kaiba ai accident thoe bado aduna yari gi haibi da ba adi amasu baile chakidana mayam na pakte yening de na duna yari gi di ai budi ai oi re ko isan thibi de dinoi ngang bangango braza gi kallaba lei lightning do thadaraga su ai khangani ba ko ai na taba hogalai ba youtuber kaya facebook ta paizari ba blogger kaya mayam da noina yening da gadi yening de haibiu mingonda sigro accident to sigro nang ta siraga santi orani mingonda sigro aina haibasidi facebook ki paibi ba user khudimagna madu haibi ganu hai habi wana ta yapni duna emotional imbalance oiraba hauji jam oiri koisna gi damakta mara maduna akoi kitang phada minasi haibase haijage puna mapu thaga sari ana mirabai ko thaga sari hemba ai di ko mayam da yaw da ai gi just pass adu agina page oirubanina page asida kayani kai hajuno ai opinion phongdokpane ba ado nui mayam ai makha da lei nui mayam aina haiba taga da bani haibagi aingon iti oizade ai authority oizade family memiki munda mana chumi lali haibagi aina haibagi iti oizade ai iti kem oizade ba ko topo ai iti oizade ba topo miyoi ba ko banina kitang tohaningi haibiu tobiu phadamina sia ba yoiba phatha sia bi pot oiba haijabani baide noi mayam agi makha da leiba nate noi mayam aina habin gadabani haibasu ino matai ka ai haijaki ai gidi mayam ai shi yaning de mayam yaning bro kaina lawjaba mi khanare issue thoe facebook ta ai hekta yawi aina yawba nate ai yawdi no mata ai shu yaw de promise my god promise ko ai legi da imamak te paning de ai shu yaw de ai proof iman ai family ma'am lei manipur de issue ma thola pa se celebrity ki issue thole dana amagi issue thole dana hekta nei ngon da ne khuyim da la ai ba adu la ani
mating pang view to view copy high view copy may am sin nungai te ba ani any viral ka hina sala ga su maya ma khoi viral se sala la si topic se lo sala si na haiza ba ai ga bu adigi injustice oi ga da ba issue da na madu yaroi justice pang ga da ba ni kai na ga lawza ba adigi asun ba da ga tu hat pi ba gum ga da madu gu da lawza ba adigi corruption kai na corruption aura ba bo da lawza ba adagi politician gi pelak da matam da lawza ba khongza ba adagi di nupi nupa gi case mak da boiro isini naw gi da boiro isini naw na tor par rai da ga pelak tra ga praja tok thokro ba praja irei sai khoi ma sen tok thong na ga si ba ichan tui bi na kai amu yam cham ga be sia ichini naw nu su khang bi rang ga ni ba ichini naw ibung ipaw na ga torak ba decision da yaning di na lawi ba ni ba ise chi yaw da yaw ba na te ba nuôi này được yaw da yaw ya ai go nuôi ga khanara ni ba uji ti sum saw ni ga ba nuôi na yaw ichini naw bi ba wari ta na tra ga mo gi sebangi clarification da na tra ga mo na ware kwa tem to ba da ga yaning dra ga su yaning di na law za ba ni ba di kari gi no ai na usitte nuôi nawa log de nuôi se na ki di ha bi na te ha ba ai wa khala ma la ha ba ai la thai si nuôi me am si ai ki mang da ga sum le da bo je ning ya ba ana ai ta puning ya pa ma se ai ta phong dok pa ne ba so ya ai chao